Hello everyone, welcome back to my channel. All the choices you made, did you make them again? CD Q&A gi video do namjage na to bani mamang da kuiri khara di kuire Q&A tauge na hajari base adubo khudong chada badagi amadi thabak su khara chin badagi yum thorak pada ko aduna maram oiduna ai matang chana matam chana upload tawba aina hai baga upload tawba ngam zakhidre adugi demang mayam warau bigano aduga Q&A tawdriba mamang sida Q&A tawba ise mayamgi question do ina dum answer piraga laigadoini adu he na yengbada nungai na ba ai makeup tawraga oina wahang mayam dugi pakum pijarage ai husi makeup tawrage akhu chichena makeup tawbiga doini ado makeup tawraga ai amo mayam gi wahang gi pakum piba soidana halak lage Did you make them again? All the lies that you told, did you believe in them? All the choices you made, did you make them ai hala again? ki baloiraga do mayam huji khani ram doi se kyam janate babani duki bachat khraga kari khoke do mana ki raga hala ise haiba mayam khalam gani aduga ai gi sumaina makeup tawraga ai market ta chatpa yabana te sorok sida chaladi haima kaino asigi nu pisi bo ngawr jala kari makeup taw no but ama chale mayam na isi yengna dana haina dori ne banatra mayamna su khanbirangani magi makeup khutau sidi but ka chap manai kari khokela keno gyal ma ta trena khalangani adubu makeup khangba mi makhaina di adum gyan ta bigane na khalli ko habidi aigi sigi makeup se photo shoot kuma tawbada or any theme ama lairaga costume daga chana na bataropada adumaina tawbani aduga aina photo ama uruba ko adudagi aise sum try tawni modagi tawbani ko aigi makeup se aduna sigi makeup ki tutorial dudi akhu chiche gi channel da hapchara agani makha dai link da picture makha gi description box ama di aigi comment section da pin tawraga thamjarage link to mayam sumi shoidana check tawbiyu yengbiyu tutorial du busu aduga sigi makeup se khara exaggeration tawba makeup ni ko icham chamba makeup di nate makeup ki wari room da sum sakhi dore okay hozi Q&A tawrsi ana Q&A hawrsi ko aduga ai question me amgi answer pi ba hawjara age ai question sing do mathang ai gi lak pasida dum hang kana khumjara age aduga chamana ba question sing di kamanoina dum lopsan zarage kamanoina dum answer bi jarage first hangbira ise purnima si wang ke mai dur khangte wang da ke h lor pada tapi purnima sina question se khara dum hange mana han bada hanga ise yum thorak pa se kari fauge yum thorak pa se nungai aduga thabak su yam chingkhatli aduga hoi imung mano adagi aigi mama baba tamo khoi akhoi punna chiche khoi punna nei minam se amna nungai aduna yam nungai ba kuina sangna saina lai matam chupada di hana di thora ka nei changani pakhalamani haidi sum nushi bado yum adu hanakti phawdre haidi koi banata na ti ai lai roige na di khale aduga mathangi de yumda kayam kuina lai doino ai yumda adumak lai ri maramrak ta thabakum laiba gi mapana chapana ta na yumda ti dum laiba gi hoju pagi di plan lai jari do yumda thora pai kari mathel jar gi mathel se anam mathel se yen thong ma jare adagi nganu thong ma chu jare adagi iroma makhal thangjing amet pa hawai jar met pa kangsoi da su makhal mathel ma ama jare nga thong ma chu jare adu toina di jade nga guma yen guma se mathangi question sina yumda thorok padai kadai koi urage koi ba se ka haina chate aina koi ba chala ga di sungse shuna blog ma yama adum nammaga ai upload torokani ba adu satabani na isu namre thabak je manamra moiraga ai koi ba se ka haina chate marak satna amoni rak chalure langol pic chalure to pa kai ki khara imana bi ma khai pun ba chak chana ba adum ba da ge na chate
Handakti video yam toina thagat laktre kaidawrage ai handak se video se ai yam toina thagat ninge ai adagi tholam dai so ithana khale handakti yumda leiga na yam toina video thagat lagi hapta amda ahumari thagat lagi ngamadi gaina ai se ithana yam khanje dubu yumda thora ganda di khallubaga loina ma ona gre aduka marakta su akoi problem kare thokpa aduna maram oiraga ai se video number ko se amata ngamdrabani ado aduna maram se khangde yaman kidana ko nga ora bang khangdre duga mathangi question sina suraj loitongbam na hangbire mi mayamna nangatina baloina bada makoida faurakpado khangninge mi mayamna nangatina ba loina bada makoida faurakpado khangninge mi mayamna ai gati naraga makoida faurakpa haisidi mayamduda hangutragadi aina answer piba ngamba question din natte adumoina maksu sum ahan matinaraga kuina loinara aba matamdadi first impression kamaina tawki ai se karama mi malangane have si question jam hangne ado aina ngasi bawbada anamba sum comment phangakpase aigi moida kai fawi khole dum hangne ba khara closer kanda moina habese anamana yamna sak takhatpa nupi adagi waga che ka hena nganganda ba kayani yamna khara adum kari reserve oiba adumba mali haye aduga tinaru kanda di pura opposite ni ai se waga si khunga ngangba adagi yamna straightforward oiba pukta wala ita adumaina tawe khole na di number na di ngasi bawa comment fangi do atofa karana di tongan ba moiki opinion leira magadi khangde ko do aina kano khangba khara duni hajari bse aduga matang maite ma oina isagi ina chatam se ngangna thamge haridi sangi wakhalon da kai do batai khalle kari da mono duga to bige khanbra hoi maite ma oina isagi ina se sungsoi shoi da na di sigi question se amna fasai hoi maite ma oina isagi ina se kai da na di thamge habado mi anamana loinama khalangani isamaksu khali kari na habite akoi se maitai jati hariba se akoi ki inat asina akoi se karamba jati no habado masak ta kadori bani akoi ki inat sing se karen ta ngani adu hosi kandi western ge duma influence me am lak pane maram oraga fize chap chala hongakpa maya amalai adu oraga su tanja chana sana du mak tau ge na khanjai habadi thodo thokpada akoi ki inaki oibado chap chana ngak tuna chatkani aduga mawama oiragasu fazana tawum thokado fazana tawgadabani ko aduga haidi ayuki akoigi maitegi sanari se ayukta fazana puja katpa akoigi tulsi kanwada adagi korau adumaina ai fazana hai bai tabaini ko soiba yarusu ngapiu aduguma puja tawgani ade suma inat me amalai adagi nungdang waramda akoigi puja tawba adagi atopa makhal mayam laibane ado aina khangdaba yauraga su matangni matungina ahalamasina taklaga adum khanglakani aduga chaptana adum ai inate follow tawgena khali yokhatjagena khali ado na kaibadi tawjagena khanje wafam sai jani ai follow tawgani adagi ichanna thengnaba khudongchaba fangadi ichanga thengnaba khudongchaba fangadi maitegi oiba khudol ama tamninge thank you very much suraj laktongbam aduga mathangi question da se kai lamdai oibirabano ichan salamna hangbirapane sigi question se kari lamdagi oibirabano aduga isinauna kaya subige cheche ani budi khangjare o ai se kakching dagi ni aduga akoi ki chena mari sui nupani nupi ani nupa khoyahan akoi ki cheche makeup to buto makeup artist to maga ahum subadana ai ki aduga ai ki ipwa maga akoi mari sui mathang thoi bai yum nam na hangbira chena maram school gi karamba satra oi na horapano magi se spelling so bagin se karamba school gi satra oina horapano lairiki matangda duga baba madi karamba sinfam hona virake ai si school se am honge ado ai anum kakching da tamjari class 8 fau di atopa school anum ani ahum lakum honge adagi adugi matung class 9 dagi di
Delhi da change Lakshman Public School aida house class ama leibane aduda tamjare class 12 fauba adugi matung aisi Chandigarh da chahi ahum leire adu loraga chahi ani master di Delhi NCR da tawe lei duga akhoi gi baba mama di business tawe business aduga Mathangi question sina bitu thing by jam haibachina hangire e jegi boyfriend laibra lairagati okay laitragana kai gi thambidri no bitu thing by jam sina hangi se boyfriend laibra ko pramam hang bi mi atopa na sumaya mamang da hangre ai hausi adum single ne boyfriend laite boyfriend laitrisi kari kino Hai na hangbira ise yam lai answer do kari kino di aiga chana ba aiga kok chana ba amata thengna de adagi aina haibasi mi amana nungshi ba mi amana mi amaga loina ba haibase mutual kano su change ba effort change ko one sided oirida bane aduga supportive oiba aduguma mayam asu sangi love khaktana yaraktaba mayam asu le eduna aduguma mayam du pulap yaroga I understand to bigataba support to bigataba do aina su chamana na dum to bigataba aduguma nupa du theina de leisu leite aduna ai nupa thamjadaba ne ado thangge su khande hoji phau gi de celebrities I define do na celebrities I kamaina define do no I kyan da dem na thoide hendok na famous oi ba yamna faw ba mina sakhang na ba sports ki line do oi ba da ki film star haidi actor gumba ko moi se hena well known hai dare adu gumba to celebrity haina company di khalli sigi makata ba to pa me amale ram su ya adu mayam malai bu di ai khangre ade mani sana wai kom na hangbi rai sina se hauzi kai honari ge mani sana wai kom ai handa me da MBA lo shanjare adu makata bagi di hauzi makidi ke thoido patau dre do exam kai tha ge na de hauzi lai ki lamda khara hona jari Mathangda Bikanjit Brahmachari Mayum na hangbira isina yam sange mai se iche aina che se yamna pamjai nu si che gi every style amati wangang ba yam nu shiba oi aina mamang da kaya message tha kre reply amata pirakte ai warau ki du matam chupagi oina di che gi support lai je amati adu che kai ke honari ke Delhi da aduga hauzina yumda leiba mani Manipur da leiba se nuai bro si khak haijar age sis hai ko kana tawe hoi ai Delhi da MBA loi san kre handa aduga Manipur da thole Manipur da leiba se nuai ado bandi yam toina tawe Sigidamati nuaite bantoina tauba dagi crime yam thopa henmana thopa si nuaite thoka no haibadi yare dum oina makso khoi Manipur da ka hena thopa se nuaite government asu kemta yengsan bidaba se yam thamo chok ni ngai ni akhoi praja mayam gi dumati yengsan bi yam nuai gani khali ko Vensina loi tongbam na hang bi rei se yam phazai kai lam gi heroine no Vesna loi tongbam aigi laibam haito oina onda Sam Sundar ning thozam na hangbi reisna si se kaksing kai saga lagi no Sam Sundar ai kaksing khunyai lekai dakini Mathangi question Vijayalakshmi ai nang se aseng badam ta uzage yagadro yagani Mathangda Robin Mairembam haibasina hangbire Robin Mairembam sina hanga ise che Vabani se yam tinaba nungairam do male yam chame che Vabani se hauzi kai taurege si already khumkhre ko ai MBA loijare bedo tinaba nungairam do male se wa bedo yam ngang bu gyurangani ho ai wa yam ngang ni wa yam ngang jati kokchi
Sophia sinamna hangbira isina chegi punsigi aim se karino che Sophia sinamna hangbira ise aigi life ki oiba aim se karino haina hangakpani ado aigi life ki aim se yam yame ado ai thabak ma mathang tawraga ucharage ka aduga mayam da share tawjarage Dipa mutumna hangbira I che se chahi kaya surage Dipa mutumna ngai se ai sai kya surage ba ai sahi swai haning ti angang oiraga laining phagi tawbani ai kaishu ahan sunatte ai se chahi kunmari sure aesthetic world na hangbira isina twins lo che Vabani se ai sibu twins lo ai bu twins la ba Nati ai twins nati mayam na confuse adum tawe akhoi gi chiche ko Dayani naurem aduga Vabani naurem isama ibani se mi khudi mangna confusion yam lai bani adu lai biga no ibani twins nate akhoi chiche gai ga chahi mari khanai aduna mayam confusion do lai biraga no ko ibani twins nate chai su khanai ye ado angang bi khoi cheni hena man bane aduga mathang dang bi rei se gitansley hida maina samdo toro mala baso dum phajari se kai do bano gitansley hidang mayom nahak su confuse sa laba male ai natte ko sam khoi se bungja khundra pam ije phase siri question ati twink minthoza your as nangi chahi amadi boyfriend gi mami twink ning thojam na hanga ise ai chai good marry ai boyfriend like day no pa koi de aduna maming cho lai tre so men luwa na hanga I first question se karama makhal gi no pa bu adong gi life partner oina khanbi gani Karamba makhagi nupa bu aigi life partner oina khanbigani haina hangbira hujike somen luang sina yamna fazaba wa hangni aduga aina su phasana khumani shiki wa hangse nupa se first personality haidi quality mo tin ga dabado hare kati first han bada loyal oipa loyal se am important oi loyal oi jagati loyal oidaba na ne yamna bera kanai se ai loyal oidab se ai di yam ti ena loyal oi bai na yeba loyal oiba first second trust amaga thazana ba trust laina ba ko adagi trust taw ngam ba aina adagi third respect taw na ba adagi fourth supportive oiba fifth understanding laina ba adagi lai shu so dum haiba lai shu gi manga lai badi pa me lai shu gi manga lai traga aina wa ma ga hayu ga na mana kem tak uskai ma nga si ga tang khan lok san mangam traga di handana ying bagi wa fam di natte adu bu life partner ai se kitang mana traga di hingmina bada he na wa ba adagi pang sau ning ba aduna maram moraga problem me ama tholak pa ya ba aduka physical gi oiba features ting physically ko hai yenga na khara wang ba pa me ai isa pik pani na khara wang ba pa me adaki masak so dum yeng ba ya ba yam phazadra su khara di yeng ba ya bu pa me ba yam thi man khara di ko phone da wari sana ra kan da numshi gumdi tawra masa yenga ka numshi ba ngam da ba do khang ai gi love ka se evaporation tang ki ba do mai taw do ma le ba aduna ya thi badi pam di ado ya phazaba su pam di yam phazaba du ka khangna ra ga lambi chamina ra ga nupi na ga yenga ga I song dui ma le ba du na ne ado maya ba ado ni da ado ga amaga wa laure ya caring oi ba caring du extra possessive extra oi badi pam jati ko possessive he na oi badi shung pam de possessive se yam why possessive he mana oi ra ga di life se he na chakhot pa gi mahuta chingthana bani mayam gyan tabiyo na possessive hen mana oi base khatang kitang gi oi da me adu yang oi badi pam de restriction hen na lai ra ga di relationship to sun choi da na lasting oi roi ba sun choi da ram kaina ra ta bani aduna caring oi base so important noi
ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯃꯒꯤ CM ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯗꯤ ꯀꯔꯤ ꯇꯧꯕꯤꯔꯝꯒꯅꯤ ꯑꯁ ꯑꯩꯅ ꯅꯣꯡꯃꯒꯤ CM ꯑꯣꯏꯔꯒꯗꯤ ꯁꯤ ꯀꯣꯏꯁꯟꯁꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯌꯥꯝ ꯍꯪꯕꯅꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯇꯥꯏꯞꯇ ꯍꯪꯉꯦ ꯑꯗꯣ ꯑꯩꯅ ꯅꯣꯡꯃꯒꯤ CM ꯑꯣꯏꯔꯒꯗꯤ ꯑꯁ ꯇꯧꯅꯤꯡꯕ ꯌꯥꯝꯃꯟꯒꯤꯗ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯅꯣꯡꯃꯗꯒ ꯇꯧꯕ ꯑꯝꯇ ꯅꯪꯗꯧ ꯃꯥꯟꯗꯦ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯃꯟꯒꯤ ꯋꯥꯟꯊꯗꯧ ꯃꯥꯜꯂꯦ ꯇꯧꯅꯤꯡꯕꯁꯦ ꯌꯥꯝꯃꯟꯒꯤꯗ ꯑꯩ ꯀꯣꯛꯅ ꯆꯥꯏꯔꯦꯗ Anjali Pukhrambam Kakching Maron Ngang Bataninge Kakching Maron Ngang Bataninge Haire Anjali Pukhrambam Sina Aduna Anjali Pukhrambam Sina Kakching Maron Ngang Bataninge Haime Kakching Maron the line ma jarage Manipur tholak pasai thaba yam chin khatle aduga koiba yam chatninge ba farak ta taba yare ko Anjali Pukhrambam aduga moirang them Romeo na bisna Kakching Kaiwai dagino Kakching Kaiwai dagino hanga ise Kumni Gungrabani Kakching Kunya Likai Bazamanak Taginiko Huidrom Somokanta Ka Huidrom Somokanta Sing Nahangirai Jisena acting to Bayam Haiska, you know, I acting to was a young pump say Aiki hobbies ni ka Aiki Adam acting to way Anamatam I hang Makopa Tanagalega, the Anamatam acting to Ragala Aduna Suni Dum Kalinjay. No Sofia Sinam na mohang yung chichigi video nga ba da wari chichiyo si follow the YouTube tagi paisa kyam ay paisa sumang hungry paisa $1 baw da ay paisa sa nga free monetization di tau kraba niya do tau kraga so mo ya da bra kay nung tau advertise han hapam ba do am ta hapa kitri ba ado na ay $1 baw yaw free ay account da $100 sura kana ni from the YouTube tagi mina YouTuber mayam thok kana ri husiti Manipur da YouTuber pang oi nei video pang da thala paisa khara fangi khan bai khot pai gai do adu wa khalo dam la li YouTube tagi paisa fang ba phang na ba khona rak pa gi level se adum wana thoi hai di pang phang phang wana te ai $1 fa ai ki account da yautri Yumnam Kabita na hambira is na chegi chinaw kaya mga ba ay hay chinaw mari sui no pani no pian ni ka ado ay nam subini aduga mga ba di business to okay question sing amawale so iti yumnam na hang pani akogi orange color hay color is orange ay ba fruit to hana thola ki brown na traga na orange hay ga color sa na to fruit to hana thola ko orange ki fruit to hana orange ki fruit to the orange so laga fruit to ni na fazana khangna matungda orange color se lakibani color se oina orange haraga maina khangara kibani question se mata asida lotion jare ai answer kum ba mara ki chithaba yaw trainer di khale ado I give ngasi makeup look say already mangjon haijar gra duni I give si tutorial do sunjo shoida na yeng bio do tutorial gi makeup to tutorial makeup ki tutorial do ado khoi chi gi channel da hap khrabani do mayam na sunjo shoida na check to bio ka bi gano duga magi channel bu so subscribe to biramo makeup ki amna nongai interesting oba so already khara yawrabani makhata ba mayam na so upload to jarakani hai ga da basi ki wali ki to pa I say aduga video mayam na question mayam hangi ko video to ina thala trick ke no already ju khom grade I see the gidi to ina thaga na pasu hona jarake duga mayam na I bu subscribe to biba no shi biba I give video yeng biba se hai ningai later na duki mate nungai hoi negative comments su fangi positive comments mayam fangi dugi di hauna sani kari mata khalu balaite adu mayam na makhata na su adu ma support to biyo mayam gi support yaw jaga di kamai na khoi gi channel se gano hinga galay mga gani aduna mayam tanja sida kaina bagi ya thang law jara ke mayam kaina ra singa sigi die do makata badai nungai ba video magaloy na halak jara ke mayam bye ado sunsoy shoy da bidan na shoy da bida ai gi video si ahama thengnaba oiragadi subscribe to biramo amadi akhoi chegi dasu subscribe to biramo